tongan ba social media gi platform dagi post khara khomgat charga mayam da pathok sari ahan bada diesel amadi petrol phangdabadigi Suchanpur da awaba mayok na re haukiba me ahum dagi thoglakhiba kanglupi irang amadi nongka hena su khibana Mizoram amadi Suchanpur faunaba lambi da landslide thokpadagi Mizoram dagi Suchanpur tamna puslakadaba Thao sing adu lepkhibadagi petrol amadi diesel phangdabagi awaba asi praja singna mayok na re hairi black market ta petrol liter da lupa chamaga kul amadi diesel liter da lupa chama faubagi changda yonari haina source amana fongdorakli mathang da Manipur gi UZ group amagi kedar kontraga mari khulai ga konana da sangchakre haina post asina fongdorakli mathang da maitai mitai ST lista salhannaba mahiroi singna khongjang changchin khre maitai mitai furupu schedule tribe ST lista salhannaba amadi rural maitai council bu saugatpa oina Kaksing district ki manungda leiba Eureka Academy Thaunaujomgi heroi singna laingakta demand tawraduna Indo Burma sugnu lambida rally chatuna khongjang sangsin khre mahiroi singna ST demand ga mari leinaba plate card kaya paiduna amadi slogan kaya su lauki maitai mitai ama oina makha tarakpa khongjang singdasu mahiroi singna saruk yagani haina fongdorakhi Mathang da Assam Rifle puduna lakpa gari mayam ama ngaihak ki mamang da Laimaram rom da 1000 kre haina ngarang thadurakpa post amana khangalakli Mathang da Khumbong PHC mamang da sakhang da basingna mioi ama nongmoina kaplmle hairi akupa pau ngaiminasi haina su pau asina fongdorakli Mathang da Philem Rohan Singna asumna fongdorakli Kuki ga maitai ga ngasi Gahoti da All Manipur Christian Organization gi banner makhada wari saki haibadu aiga hiram amatada mari leinazade ai isamakti punsi khongsat campaign sigi jiribam da leizari haina fongdorakli